ꯑꯗꯨꯗꯤ ꯐꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯃꯁꯤ ꯂꯩꯕꯥꯛꯇ ꯊꯥꯔꯤꯕ ꯀꯣꯝꯂꯥ ꯃꯆꯨꯒꯤ ꯐꯤꯁꯦ ꯃꯁꯤꯃ ꯌꯣꯝꯁꯤꯟꯈ꯭ꯔꯒꯦ ꯍꯣꯔꯦꯟ ꯂꯩꯕꯥꯛ ꯃꯈꯥꯗ ꯗꯥꯏꯔꯦꯛ ꯍꯤꯞꯄꯗꯤ ꯏꯪꯒꯅꯦꯕ ꯃꯁꯤꯃ ꯊꯥꯖꯤꯜꯂꯒ ꯍꯤꯞꯄꯗꯤ ꯈꯔ ꯐꯅꯤ ꯃꯇꯥꯡꯗꯨꯗ ꯆꯥꯎꯕꯒꯤ ꯅꯨꯄꯤꯁꯨ ꯆꯪꯂꯛꯏ꯫ ꯇꯥꯃꯣ ꯆꯥꯛ ꯂꯣꯏꯍꯧꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤꯔꯥ? ꯍꯣꯏ ꯆꯥꯅꯕ ꯇꯧꯔꯁꯦ ꯍꯣꯔꯦꯟ ꯂꯧꯕꯨꯛꯇ ꯂꯦꯛꯄ ꯆꯠꯄꯒꯤꯅꯦ ꯃꯈꯥꯗ ꯊꯥꯔꯤꯕ ꯐꯤꯁꯦ ꯁꯤ ꯄꯨꯒꯦꯅ ꯇꯧꯔꯝꯕꯅꯦ꯫ ꯁꯤ ꯐꯤꯁꯦ ꯄꯨꯗꯣꯏꯔꯣ? ꯁꯤ ꯈꯇꯪꯗꯤ ꯏꯪꯉꯣꯏꯗ꯭ꯔꯣ ꯍꯣꯔꯦꯟ ꯑꯍꯤꯡꯗ? ꯁꯤ ꯈꯛꯇꯪ ꯅꯠꯇꯦꯍꯦ ꯐꯩꯖꯨꯞ ꯑꯃꯁꯨ ꯄꯨꯒꯅꯤ ꯀꯩꯅꯣ ꯑꯗꯣ ꯃꯣꯇꯤꯗꯤ ꯀꯥꯏ ꯂꯩꯍꯧꯒꯦ? ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯕꯅꯦ ꯉꯁꯥꯏꯈꯩ ꯑꯩꯅ ꯆꯥꯛ ꯊꯣꯡꯒꯣ ꯁꯪꯉꯤꯅꯦ ꯃꯥꯅ꯫ ꯐꯔꯦ ꯃꯗꯨꯁꯨꯕ ꯑꯩꯅ ꯂꯧꯕꯨꯛ ꯂꯣꯝꯗ ꯆꯠꯄꯒ ꯎꯔꯗꯤꯅꯦ ꯏꯟꯅꯔꯛꯀꯦ ꯍꯥꯏꯗꯨꯖꯥꯅꯤ ꯃꯥꯕꯨ ꯆꯥꯛ ꯄꯤꯖꯈ꯭ꯔꯕꯣ? ꯆꯥꯛ ꯄꯤꯖꯗ꯭ꯔꯤ ꯇꯥꯃꯣ ꯆꯥꯕ ꯂꯣꯏꯔꯒꯅꯦ ꯃꯥꯏꯁꯨ ꯊꯥꯕꯤꯔꯒꯦ ꯇꯧꯕꯅꯦ꯫ ꯑꯗꯣ ꯇꯥꯃꯣ ꯍꯧꯖꯤꯛ ꯏꯪꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔ ꯃꯇꯝꯁꯤꯗ ꯂꯧꯕꯨꯛꯇ ꯂꯦꯛꯄ ꯆꯠꯇ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕꯣ? ꯂꯦꯛꯇꯕ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ ꯅꯪꯕꯨ ꯑꯩꯁꯨ ꯀꯩꯁꯨ ꯂꯦꯛꯅꯤꯡꯕꯣꯠꯇꯦꯅꯦ ꯏꯪꯊꯝꯊꯥꯒꯤ ꯏꯪꯉꯁꯤꯗ ꯂꯧꯕꯨꯛꯇꯨꯗ ꯂꯦꯛꯄ ꯀꯥꯏꯁꯦ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯅꯪꯁꯨ ꯇꯥꯔꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯟꯁꯤꯗ ꯈꯥꯎꯕ ꯂꯣꯏꯔꯕ ꯂꯧꯗꯣ ꯃꯩ ꯊꯥꯔꯝꯃꯦ ꯍꯥꯏꯗꯣ? ꯀꯅꯥ ꯈꯪꯅꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤ ꯂꯩꯔꯗꯤ ꯑꯩꯈꯣꯏꯁꯨ ꯊꯥꯗꯣꯛꯑꯝꯃꯗꯤ? ꯑꯗꯨꯅꯅꯦ ꯑꯩ ꯂꯦꯛꯑ ꯁꯪꯉꯨꯒꯦꯕ ꯀꯣ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒꯅꯦ ꯆꯥꯛ ꯊꯤꯔꯝꯃꯣ ꯑꯩ ꯈꯨꯠ ꯍꯥꯝꯗꯣꯛꯂꯛꯑꯒꯦ꯫ ꯃꯣꯇꯤ ꯑꯗꯨ ꯆꯥꯎꯕꯅ ꯆꯥꯛꯆꯥꯕ ꯑꯗꯣ ꯁꯪꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯥꯃꯣ ꯉꯁꯤꯒꯤ ꯏꯟꯁꯥꯡꯗꯣ ꯍꯥꯎꯕ꯭ꯔꯥ? ꯌꯥꯝ ꯍꯥꯎꯋꯦ ꯉꯁꯤ ꯏꯟꯖꯥꯡꯁꯦ ꯑꯗꯣ ꯅꯪꯁꯨ ꯀꯣꯛ ꯊꯤꯔꯒ ꯆꯥꯃꯤꯟꯅꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯦ꯫ ꯌꯥꯔꯅꯤ ꯇꯥꯃꯣ ꯂꯣꯏꯕꯒ ꯑꯩ ꯑꯗꯨꯝ ꯆꯥꯔꯒꯦ꯫ ꯍꯣꯏ ꯐꯔꯦ ꯑꯗꯣ ꯇꯥꯃꯣꯅ ꯂꯧꯕꯨꯛꯇ ꯂꯦꯛꯄ ꯆꯠꯇꯣꯏꯗꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯩꯒ ꯄꯨꯟꯅ ꯂꯩꯔꯁꯤꯔꯣ? ꯏꯕꯥꯅꯤ ꯂꯧꯕꯨꯛ ꯃꯌꯥꯏꯗꯨꯗ ꯂꯦꯛꯎꯔꯁꯤꯍꯦ ꯑꯗꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯤꯅ ꯎꯔ ꯐꯖꯔꯅꯤ꯫ ꯆꯠꯀꯥꯟꯗꯁꯦ ꯅꯪ ꯑꯗꯨꯝ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯝꯃꯣ ꯑꯩ ꯂꯧꯕꯨꯛꯇ ꯁꯪꯉꯨꯒꯦꯕ꯫ ꯆꯥꯎꯕꯗꯨ ꯂꯧꯕꯨꯛꯇ ꯂꯦꯛꯂꯨꯅꯕ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯗꯧꯔꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯑꯒꯦꯀꯣ ꯅꯪ ꯊꯣꯡ ꯊꯣꯡꯅꯥꯎꯒꯗꯣ ꯐꯖꯅ ꯂꯣꯟꯁꯤꯜꯂꯒ ꯂꯩꯌꯨ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯃꯣꯇꯤ ꯅꯪ ꯍꯨꯔꯥꯟꯕ ꯆꯪꯉꯛꯄ꯭ꯔꯥꯅ ꯃꯨꯟꯅ ꯌꯦꯡꯉꯝꯃꯨꯀꯣ ꯏꯃꯨꯡꯁꯤꯗ ꯃꯤꯇꯣꯞ ꯆꯪꯉꯛꯑꯗꯤ ꯍꯦꯛꯇ ꯆꯤꯛꯊꯠꯀꯗꯕꯅꯤ꯫ ꯐꯔꯦ ꯑꯩ ꯆꯠꯂꯦꯀꯣ꯫ ꯆꯥꯎꯕꯅ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯂꯤꯉꯩꯗ ꯍꯨꯏ ꯑꯃꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯃꯥꯅ ꯃꯇꯨꯡꯗ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯣꯇꯤꯗꯣ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯦ ꯃꯣꯇꯤ ꯌꯨꯝ ꯁꯪꯉꯒ ꯂꯩꯔꯝꯃꯣ ꯍꯥꯏꯔꯒ ꯅꯪꯗꯤ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯑꯕ? ꯅꯪꯕꯨ ꯂꯧꯕꯨꯛꯇ ꯂꯦꯛꯄꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯅꯪꯅ ꯈꯜꯂꯤꯁꯦ ꯅꯪ ꯌꯥꯎꯗꯕꯤꯗ ꯑꯩꯅ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯈ꯭ꯔꯅꯦꯅ ꯈꯜꯂꯤꯔꯣ? ꯐꯔꯦ ꯂꯧꯕꯨꯛꯇ ꯂꯦꯛꯎꯔꯁꯤ ꯂꯥꯎ꯫ ꯃꯕꯥꯅꯤꯃꯛ ꯂꯧꯕꯨꯛꯂꯣꯝꯗ ꯆꯠꯃꯤꯟꯅꯈꯔꯦ꯫ ꯆꯥꯎꯕꯗꯨ ꯂꯧꯕꯨꯛ ꯍꯦꯛ ꯌꯧꯕꯒ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯇꯦꯡ ꯈꯜꯂꯒ ꯐꯩꯖꯨꯞ ꯁꯨꯞꯆꯜꯂꯒ ꯏꯪꯃꯟꯗꯅ ꯈꯞꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯣꯇꯤꯗꯨꯅ ꯃꯥꯒꯤ ꯃꯈꯣꯡꯂꯣꯝꯗ ꯐꯝꯂꯒ ꯏꯪꯃꯟꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯣ ꯃꯕꯥꯅꯤꯃꯛ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯔꯝꯗꯔꯦ꯫ ꯃꯣꯇꯤ ꯀꯩꯗꯧꯔꯦ ꯈꯣꯡꯉꯛꯑꯗꯤ ꯏꯪꯉꯝꯃꯅꯤꯅꯦ ꯍꯥ? ꯑꯩꯅ ꯉꯁꯥꯏ ꯅꯉꯣꯟꯗ ꯂꯥꯛꯀꯅꯣ ꯍꯥꯏꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯅꯤꯡꯁꯤꯡꯉꯛꯑꯃꯅꯤꯅꯦ꯫ ꯅꯪꯒꯤ ꯃꯀꯣꯟꯗꯣ ꯀꯝꯄꯣꯔꯒ ꯊꯥꯕꯤꯗꯅ ꯌꯥꯝ ꯂꯨꯝꯅ ꯊꯝꯕꯅꯦ ꯑꯩꯅ ꯂꯧꯕꯨꯛ ꯂꯣꯝꯗ ꯆꯠꯈꯤꯕꯗꯨꯗ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯗꯧ ꯃꯥꯜꯂꯝꯒꯅꯤꯅꯦ ꯍꯥ? ꯅꯪꯅ ꯃꯥꯡꯒ ꯊꯥꯔ ꯆꯦꯟꯗꯅ ꯀꯞꯄꯨ ꯍꯧꯖꯤꯛꯇꯤ ꯀꯞꯄꯨ ꯅꯪ ꯌꯥꯝ ꯂꯥꯛꯅꯤꯡꯗꯦ꯫ ꯆꯥꯎꯕꯅ ꯍꯨꯏꯅ ꯀꯞꯄꯗꯣ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯍꯨꯏꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯐꯝꯂꯝꯃꯤ꯫ ꯃꯣꯇꯤ ꯅꯪ ꯍꯌꯦꯡꯗꯤ ꯂꯧꯕꯨꯛꯇ ꯂꯦꯛꯄ ꯂꯥꯛꯑꯅꯨꯀꯣ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯨꯝꯅ ꯂꯩꯌꯣꯕ꯫ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯏꯪꯕꯗ ꯈꯣꯡꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ꯫ ꯍꯟꯗꯛꯀꯤ ꯏꯪꯊꯝꯊꯥꯁꯦ ꯏꯪꯗꯦ ꯍꯥꯏꯔꯒ ꯂꯧꯕꯨꯛꯇ ꯂꯦꯛꯑ ꯈꯪꯒꯗꯕꯅꯤ꯫ ꯂꯧꯕꯨꯛ ꯃꯌꯥꯏꯗꯗꯤ ꯐꯖꯅ ꯏꯪꯉꯤꯍꯦ ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯤꯠꯅꯣ ꯈꯪꯗꯦ ꯎꯔꯨ ꯁꯤꯠꯂꯦꯕ꯫ ꯂꯧ ꯎꯕꯁꯦ ꯐꯖꯅ ꯋꯥꯏꯍꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯌꯥꯝ ꯊꯨꯅ ꯍꯧꯈ꯭ꯔꯗꯤ ꯐꯅꯤꯗ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗ ꯐꯩꯖꯨꯞꯀ ꯁꯨꯞꯇꯅ ꯃꯣꯖꯥꯒ ꯎꯞꯇꯅ ꯃꯣꯐ꯭ꯂꯔꯒ ꯏꯜꯂꯒ ꯋꯥꯇꯔ ꯕꯦꯒꯀ ꯌꯥꯏꯗꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯝꯗꯣꯏꯖꯥꯠꯅꯤ꯫ ꯑꯩꯅ ꯃꯁꯤꯁꯤꯗ ꯍꯨꯏ ꯑꯃ ꯁꯥꯟꯅꯔ ꯂꯩꯔꯤꯁꯤꯅꯤ ꯂꯣꯏꯔꯦ꯫ ꯃꯣꯇꯤꯗꯨ ꯆꯥꯎꯕꯅ ꯃꯅꯥꯛꯇ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯣꯇꯤ ꯀꯔꯤꯒꯨꯝꯕ ꯅꯪ ꯍꯌꯦꯡꯁꯨ ꯂꯧꯕꯨꯛꯇ ꯂꯦꯛꯅꯤꯡꯉꯗꯤꯅꯦ ꯑꯩ ꯅꯪꯒꯤ ꯐꯝ ꯐꯖꯅ ꯊꯥꯕꯤꯒꯦꯀꯣ꯫ ꯉꯁꯤꯒꯤꯗꯤ ꯅꯪ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯍꯦ꯫ ꯆꯥꯎꯕꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯨꯝꯊꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯆꯪꯈꯔꯦ꯫ ꯌꯥꯔꯦ ꯍꯨꯏꯒ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕꯅꯤꯅ ꯏꯪꯉꯁꯨ ꯏꯪꯅ ꯇꯨꯝꯊꯕ ꯉꯥꯏꯍꯥꯛ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯁ ꯄꯦꯟꯕ ꯑꯃ ꯌꯥꯎꯏꯍꯦ ꯀꯩꯅꯣ ꯉꯁꯤ ꯑꯍꯤꯡꯒꯤ ꯈꯨꯏꯪꯁꯤꯕꯣ꯫ ꯆꯥꯎꯕꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯃꯌꯥꯝꯗꯣ ꯈꯥꯡꯕ ꯉꯝꯗꯗꯅ ꯃꯣꯇꯤꯗꯣ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯒ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯃꯣꯇꯤ ꯑꯩꯒ ꯐꯩꯖꯨꯞ ꯁꯨꯞꯄ ꯇꯨꯝꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ?
ꯅꯪꯒ ꯇꯨꯃꯤꯟꯅ ꯈꯔ ꯂꯨꯝꯕꯔ ꯌꯦꯡꯒꯦꯍꯦ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯏꯪꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯁꯥꯁꯦ ꯅꯪꯒꯤꯗꯤ ꯃꯇꯨꯕꯨ ꯌꯥꯎꯕꯅ ꯐꯔꯤ ꯑꯩꯗꯤ ꯖꯣꯒꯤꯡꯁꯦ ꯂꯤꯠꯂꯁꯨ ꯑꯗꯨꯝ ꯏꯪꯉꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯐꯩꯖꯨꯞꯅꯦ ꯇꯧꯔꯤꯁꯤꯅꯕ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯌꯥꯝ ꯆꯪꯉꯛꯏꯅꯦꯍꯦ ꯃꯣꯇꯤꯗꯤ ꯆꯥꯎꯕꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯂꯧꯕꯨꯛꯂꯣꯝꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯂꯧꯕꯨꯛꯂꯣꯝꯗ ꯁꯥ ꯆꯪꯕ ꯃꯥꯟꯗꯨꯅ ꯃꯣꯇꯤꯗꯣ ꯍꯤꯞꯂꯝꯕꯗꯒꯤ ꯂꯧꯕꯨꯛꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯀꯗꯣꯝꯗꯅꯣ ꯃꯁꯤ ꯍꯨꯏꯁꯤꯅ ꯆꯣꯡꯊꯈꯤꯁꯤꯅ ꯃꯣꯇꯤ ꯃꯣꯇꯤ ꯅꯍꯥꯟꯋꯥꯏꯒꯤ ꯆꯨꯕꯥ ꯀꯥꯕ꯭ꯔꯥꯗꯧ ꯂꯥꯛꯑꯖꯥꯠꯂꯥ ꯏꯪꯊꯝꯊꯥ ꯈꯨꯗꯤꯡꯒꯤ ꯊꯣꯛꯑꯦ ꯍꯥꯏꯕꯅꯤꯅꯦ ꯃꯇꯝ ꯀꯨꯏꯁꯜꯂꯛꯂꯦ ꯃꯣꯇꯤꯅ ꯂꯧꯕꯨꯛꯇ ꯈꯣꯡꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯣꯇꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯈꯣꯡꯕꯅꯦ ꯄꯨꯡ ꯑꯃ ꯐꯥꯔꯦꯃꯤ ꯉꯁꯥꯏꯗꯒꯤ ꯊꯧꯔꯣ ꯑꯣꯜꯂꯤꯁꯦ ꯇꯨꯝꯊꯕꯒ ꯑꯝꯇ ꯌꯥꯗꯦꯕ ꯏꯪꯕꯅꯕ ꯏꯒꯁꯦ ꯂꯣꯏꯅꯃꯛ ꯑꯥꯏꯁ ꯑꯣꯜꯂꯝꯃꯅꯤ ꯇꯧꯔꯤꯁꯦ ꯊꯥꯗꯨꯅ ꯀꯗꯥꯏ ꯌꯧꯈ꯭ꯔꯖꯥꯠꯅꯣ ꯊꯥꯁꯤꯁꯨ ꯀꯣꯛꯊꯛꯇ ꯂꯩꯇꯦꯅꯦ ꯀꯣꯛꯊꯛꯇ ꯂꯩꯔꯝꯃꯗꯤ ꯉꯥꯛꯇꯪ ꯂꯩꯔ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯕ ꯅꯣꯡꯉꯥꯟꯗꯁꯨ ꯋꯥꯠꯂꯤ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯃꯇꯥꯡꯗꯨꯗ ꯆꯥꯎꯕꯅ ꯎꯇꯦꯛ ꯋꯥꯇꯦꯛ ꯈꯔ ꯑꯀꯪꯕ ꯈꯔ ꯇꯥꯗꯨꯅ ꯂꯩꯕꯗꯣ ꯎꯔꯛꯏ ꯀꯥꯟꯅꯗꯦ ꯃꯥꯡꯗ ꯂꯩꯔꯤꯕ ꯎ ꯑꯀꯪꯕ ꯃꯇꯦꯛ ꯇꯥꯔꯤꯁꯤꯡꯁꯦ ꯈꯣꯝꯖꯤꯜꯂꯒ ꯃꯩ ꯑꯃꯇ ꯍꯧꯒꯠꯀꯦ ꯀꯅꯥ ꯈꯪꯅꯤ ꯉꯁꯥꯏ ꯆꯨꯕꯥ ꯀꯥꯕ꯭ꯔꯥꯗꯣ ꯃꯩ ꯎꯕꯗ ꯆꯦꯟꯈ꯭ꯔꯗꯤ ꯆꯥꯎꯕꯅ ꯃꯩ ꯍꯧꯒꯠꯅꯕ ꯁꯤꯡ ꯊꯤꯕ ꯂꯥꯛꯄꯗꯣ ꯃꯣꯇꯤꯅ ꯎꯔꯛꯏ ꯃꯣꯇꯤꯅ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯉꯁꯥꯏꯈꯩꯗꯤ ꯑꯩꯅ ꯀꯧꯕ ꯂꯥꯛꯇꯦꯅꯦ ꯁ꯭ꯋꯥꯏꯗꯒ ꯏꯔꯦꯟꯖꯗꯅ ꯆꯠꯇꯅꯒ ꯂꯩꯔꯝꯃꯤꯅꯦ ꯀꯥꯟꯅꯗꯦ ꯃꯣꯇꯤ ꯎꯇꯦꯛ ꯋꯥꯇꯦꯛ ꯑꯀꯪꯕ ꯈꯔ ꯈꯣꯝꯒꯠꯂꯒꯅꯦ ꯃꯩ ꯍꯧꯒꯠꯂꯁꯤ ꯉꯁꯤꯒꯤ ꯅꯨꯡꯁꯤꯠꯁꯤꯡꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯣꯡꯉꯥꯟꯗꯁꯨ ꯋꯥꯠꯂꯤ ꯂꯣ ꯃꯩ ꯍꯧꯒꯠꯅꯕ ꯇꯧꯁꯤ ꯃꯕꯥꯅꯤ ꯁꯤꯡ ꯊꯤꯕ ꯆꯠꯈꯔꯦ ꯁꯥꯏꯁꯤꯗꯤ ꯐꯖꯅ ꯏꯪꯉꯦ ꯇꯧꯔꯤꯁꯤꯗꯤ ꯂꯥꯎ ꯃꯣꯇꯤ ꯂꯥꯎ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯎꯕꯅ ꯃꯩ ꯍꯧꯒꯠꯂꯝꯃꯤ ꯃꯕꯥꯅꯤꯃꯛ ꯃꯩ ꯇꯤꯛꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯩꯁꯤꯃ ꯍꯧꯒꯠꯂꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯁꯦ ꯍꯧꯖꯤꯛꯇꯤ ꯁꯤꯠꯅꯤꯡꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯁꯅꯨ ꯃꯣꯇꯤ ꯃꯩ ꯊꯥꯒꯠꯄꯁꯦ ꯂꯨꯝꯗ꯭ꯔꯣ ꯉꯁꯥꯏ ꯍꯦꯛ ꯌꯨꯝꯗꯒꯤ ꯂꯥꯛꯄꯒꯅꯦ ꯃꯩꯁꯦ ꯍꯧꯒꯠꯂꯝꯒꯗꯕꯅꯤ ꯀꯣꯛꯇ ꯊꯣꯛꯂꯛꯇꯦꯅꯦ ꯃꯩ ꯍꯧꯒꯠꯄꯩ ꯋꯥꯈꯟꯗꯣ ꯃꯩꯁꯦ ꯍꯧꯒꯠꯂꯝꯃꯗꯤ ꯉꯁꯥꯏꯗ ꯏꯪꯉꯤꯗꯣ ꯀꯔꯤꯝꯇ ꯏꯪꯉꯝꯃꯔꯣꯏꯗꯕꯅꯤ ꯃꯩ ꯇꯤꯛꯄꯗꯣ ꯅꯨꯡꯉꯥꯏꯃꯟꯗꯅ ꯆꯥꯎꯕꯅ ꯀꯝꯄꯣꯔ ꯏꯟꯓꯜꯂꯒ ꯏꯁꯩ ꯑꯃ ꯁꯛꯂꯛꯏ ꯍꯥꯄꯦꯟ ꯁꯦꯠꯀꯦ ꯁꯦꯠ ꯆꯧ ꯃꯦꯗꯤ ꯁꯦꯠꯀꯦ ꯁꯦꯠ ꯆꯧ ꯇꯞ ꯇꯞꯅ ꯄꯤ ꯇꯞ ꯇꯞꯅ ꯄꯤ ꯇꯤ ꯁꯥꯔꯠ ꯂꯤꯠꯀꯦ ꯂꯤꯠ ꯆꯧ ꯃꯇꯥꯡꯗꯨꯗ ꯃꯣꯇꯤꯗꯣ ꯌꯥꯝ ꯀꯟꯅ ꯈꯣꯡꯂꯒ ꯂꯧꯕꯨꯛꯂꯣꯝꯗ ꯆꯦꯟꯈꯔꯦ ꯍꯟꯗꯛꯇꯤ ꯆꯥꯎꯕꯁꯨ ꯂꯧꯕꯨꯛꯇ ꯁꯟ ꯆꯪꯕꯒꯤ ꯃꯈꯣꯟꯗꯣ ꯇꯥꯔꯛꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯣꯇꯤ ꯂꯩꯔꯤꯉꯩꯗ ꯂꯧꯕꯨꯛꯇ ꯀꯅꯥꯅ ꯁꯟ ꯆꯪ ꯉꯝꯗꯣꯏꯅꯣ ꯅꯨꯡꯁꯤꯠꯀ ꯀꯟꯅ ꯁꯤꯠꯄꯁꯤꯗꯅꯦ ꯑꯩꯒꯤ ꯋꯥꯈꯜꯅ ꯁꯟ ꯆꯪꯉꯛꯄ ꯈꯜꯂꯤ ꯑꯣꯏꯔꯝꯒꯅꯤ ꯇꯣ ꯍꯧꯖꯤꯛꯇꯤ ꯀꯩꯝꯇ ꯇꯥꯗ꯭ꯔꯦꯕ ꯂꯣꯏ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ ꯃꯁꯤ ꯍꯨꯏꯁꯤꯅ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ ꯑꯝꯇ ꯀꯧꯒꯦꯁꯦ ꯃꯣꯇꯤ ꯃꯣꯇꯤ ꯆꯥꯎꯕꯅ ꯐꯅꯌꯥꯝꯅ ꯀꯧꯔꯕꯁꯨ ꯃꯣꯇꯤꯗꯨꯗꯤ ꯂꯥꯛꯑꯝꯗꯦ ꯂꯧꯕꯨꯛꯂꯣꯝꯗ ꯑꯗꯨꯝ ꯈꯣꯡꯂꯒ ꯂꯩꯔꯝꯃꯤ ꯆꯥꯎꯕꯁꯨ ꯁꯨꯛꯍꯧ ꯍꯧꯒꯠꯇꯕꯤꯗ ꯐꯝꯅ ꯂꯥꯎꯔꯛꯏ ꯍꯩꯅꯦ ꯍꯩꯅꯦ ꯁꯨꯝ ꯐꯝꯃꯒ ꯂꯩꯕꯗꯣ ꯌꯥꯗꯗꯅ ꯆꯥꯎꯕꯗꯣ ꯍꯧꯒꯠꯂꯒ ꯂꯧꯕꯨꯛꯂꯣꯝꯗ ꯁꯟ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ ꯀꯧꯔꯣꯝ ꯃꯥꯏꯀꯩꯗꯅꯣ ꯁꯟ ꯆꯪꯉꯤꯗꯨꯅ ꯅꯨꯡꯁꯤꯠ ꯈꯨꯁꯤꯠꯁꯤꯗ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯂꯩꯔꯤꯅꯣ ꯑꯝꯇ ꯈꯪꯗꯔꯦ ꯑꯁ ꯁꯤꯗꯤ ꯆꯥꯅꯤꯡ ꯆꯥꯖꯒꯁꯅꯨꯗ ꯑꯩ ꯉꯝꯃꯔꯣꯏ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯃꯩ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯍꯧꯔꯒꯦ ꯆꯥꯎꯕꯗꯣ ꯍꯥꯟꯅꯒꯨꯝꯅ ꯃꯩ ꯇꯤꯛꯂꯒ ꯑꯗꯨꯝ ꯂꯩꯈꯔꯦ ꯃꯣꯇꯤꯁꯨ ꯁꯟꯁꯤꯡꯗꯨꯗ ꯑꯗꯨꯝ ꯈꯣꯡꯂꯒ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯆꯥꯎꯕꯗꯣ ꯃꯩ ꯃꯅꯥꯛꯇ ꯑꯗꯨꯝ ꯇꯨꯝꯊꯈꯔꯦ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯡꯁꯥ ꯀꯛ ꯊꯣꯛꯂꯒ ꯂꯩꯔꯝꯃꯤ ꯑꯦ ꯅꯨꯡꯁꯥꯁꯤꯗꯤ ꯀꯥꯛꯊꯣꯛꯀꯩ ꯁꯥꯔꯝꯃꯦꯅ ꯑꯩꯗꯤ ꯇꯨꯝꯃꯤꯉꯩꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯍꯧꯗ꯭ꯔꯦꯅꯦ ꯃꯇꯥꯡꯗꯨꯗ ꯆꯥꯎꯕꯒꯤ ꯅꯨꯄꯤꯁꯨ ꯂꯧꯕꯨꯛꯂꯣꯝꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯇꯥꯃꯣ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯤꯁꯤꯕꯣ ꯇꯦꯟꯅ ꯑꯁꯣꯝꯗ ꯈꯜꯍꯧꯔꯦ ꯇꯥꯃꯣꯅ ꯁꯣꯝꯗ ꯍꯤꯞꯄꯤꯔꯝꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯅꯣꯡꯉꯥꯝꯇ ꯉꯥꯏꯔꯤ ꯏꯁꯧ ꯑꯝꯇ ꯂꯥꯡꯉꯛꯈꯤꯅꯨ ꯅꯪ ꯉꯔꯥꯡ ꯂꯧꯕꯨꯛꯁꯤꯗ ꯇꯧꯔꯤꯕ ꯈꯨꯏꯪ ꯂꯥꯏꯪꯗꯣ ꯅꯪ ꯈꯪꯗ꯭ꯔꯤꯌꯦ ꯏꯪꯕꯩ ꯆꯥꯡꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒꯅꯦ ꯑꯩ ꯇꯨꯝꯃꯤꯁꯦ ꯈꯪꯕ ꯁ꯭ꯋꯥꯏꯁꯤꯗꯕꯨ ꯁꯟ ꯁꯥꯔ ꯌꯧꯔꯝꯒꯅꯤ ꯑꯩꯁꯨ ꯚꯥꯞ ꯃꯦꯟ ꯑꯃ ꯇꯥꯍꯧꯗ꯭ꯔꯦ ꯇꯥꯃꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦ ꯇꯧꯕꯅꯦ ꯂꯧ ꯃꯩ ꯊꯥꯔꯝꯕꯁꯤꯡꯗꯣ ꯄꯨꯂꯤꯁꯅ ꯂꯣꯏꯅ ꯐꯥꯈꯔꯦ ꯑꯗꯨꯅ ꯇꯥꯃꯣꯁꯨ ꯉꯁꯤꯗꯒꯤ ꯂꯧꯕꯨꯛꯇ ꯂꯦꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤꯌꯦ ꯐꯔꯦꯗ ꯂꯧ ꯃꯩ ꯊꯥꯔꯝꯕꯁꯤꯡꯗꯣ ꯂꯣꯏ ꯐꯥꯔꯦꯕ ꯀꯅꯥ ꯃꯆꯥꯁꯤꯡꯅꯦꯒꯦ ꯑꯩꯗꯤ ꯉꯁꯤꯁꯨ ꯂꯧꯕꯨꯛꯇ ꯂꯦꯛꯑꯗꯤꯅ ꯃꯊꯥ ꯁꯥꯔ ꯂꯩꯔꯝꯃꯤꯅꯦ ꯃꯣꯏ ꯐꯥꯈ꯭ꯔꯗꯤ ꯑꯩ ꯂꯦꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ
ꯏꯆꯥ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯦ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯂꯨꯄꯥ 5 ꯑꯣꯏꯔꯁꯨ ꯈꯔ ꯀꯥꯞꯄꯤꯔꯛꯎ ꯏꯆꯥ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯎꯅꯔꯁꯤ